Numidang Sangbanabi phone submit lagalemi Facebook pairaga Khanghodana Risikanta Nung Habenupa Amagi friend request lami Sangbanabi Hatang Facebook pairaga minute mangamuk lerga accept toromi Hek accept tobaga Mrs. Tarami. Thank you for accepting. Welcome. Masak Pazabi Kaidorige Kashutok deda Sumderambane Karisage Asuyam Pazarisibo Sak Saye Aishu Sak Saye Pasawya de Wariga de No Kanu he Aseng Bagini Ado Sumna Sum Kanga say Yabanatro. Oh, yeah, Karihona Rige Kadin Togri Film Gumbaga Kumbro Nangi Bayoda work at film industry Haisibo Taina album Amakum Gitarome Tandanadum Toba Adum Pambati Pamse Darisikanta di Katorige Aidi government job Masama Tori. Adudi Yampaina Kari Tabatorino Haisibo Isam Samna IAS Masanida. Ha Kain Haisibo Asing Haisibo Asingbani Nangon the Mupagi Tokidro Asumna Mako any Fanakuina Messas Tanaraga Lerami Somda Lesembi Nimidangi Tapak Inkang Luraga, Pamung de Sanglakpada, David Su, no Pet Petauraga, Fon Met in the Lerami. Lesembi Sumhaki no Pada Hifet Yengi Nasai Neba, Mana Ponsida, Adam no Agatorisi. Hadamaga Mahak Sumagi Fon and the Met Cray. Matangi Nimit Lesembi, Mixil Mamanga, Isayang Duna, Kiraga Lerami, Tanzaduda, Zemski Kolami. As ya the Tobaneba, Natanga the Mukidoroge. Ado Kaidino, Nanga Lacebo. Narang Bandina Hanakiba, Mapam the Nigato. Satsalo, Aingarabanico. Hoiba, Lagiba, Nangsidi Sogam Langi, Oiba. Nang Uning Banihin Bendin Hay. Yare, Udore, Nangam the Batorunukit. Lao, Nairabani. Hoiba, Hiraga, Quantum Nerami. Somdana Sangbana Biga on Pokashop from the Waris and Rami. As Imalek Deba, Aduna Tokapaya Reba, Yum Shangina Malek Deba, Kuirueme, Natang Neba, As Yare Haraga, Anamiam Kalinang City. Adudi no Tonganda Laki, Nantulo, Nasira. Namara, I quit like Miwayam Neba, Yampateba. Adu already Bani say, don't una the Batare, Nasidi. Nasikang Bokaino. Don't take it on the letter. Umandana pilak to Kansida. Umandana pilak Pakashu labor, no in the piecing the dear. No beat and Kinata City, no in the Pakashunida, some Umaladi, Pilakeba. Aduna, Tanga Unaseba, Makun Lainaba. Toina Unabasna, Makun Yaldri Haisha. Toina Unabasna, no Shimari Hena, set in he. ID Nangamunti Guningi. Yaring Waymo, Kansare. How's Madam Gino passing say? Yum Palakanama, Pakang Origandana, Yum Palakandana, Kiri, Yamindre Hadiba, Pakang Origandana, Hello Atomicum Bini, Adoni Adanana, Mayam Haiduriba. Yeah, I did the Manigato Biro Hay. I did object Musiri say, Hayeng Way Photo. Nako, see Haraga, I know audio ma, Takrabra. Kariudio Naishbo, Tarakri. Viral Sapo audio Nida. Nupi Amanamagi Meres Lab Kimatanga, Wangang Bini. Mado Magi Nupana neglect Sabi Bagi, Atopaka affair Lenerak Bagi, Waritamba. Howzikan and Viral Salibani. Taro, Tagi. What's up to Tarake? Pare, Pontamagi. Mrs. Una Taragi. Una Sesuya Drabanina. Hoi, Tamo. Hayeng Oina Unarasiba. Asumna Pontam Narabamatung. Second Kuntram, Ledega. Sangbana Bida, Tompokna. James Namangon the Tarakiba, voice recording new Tazilami. Sangbana Biso Hafetarami, Tanjatu the Risikanta Naso Mrs. Tarami. Kaidorige,
Kaisu tawdiye yum sangamba maram yam moi ko aidi adum moe sangbanabi audio tana sum message thanarami taba loraga mahaki contact singda share torami share tawbuda Risikant da su yaukre haima kainu sibo viral chitpo audio ne tawo haidaga mokoi ani su message adum thanakre somdana leisembiga James kaso fast food amada achapot chamin nerga unarami se nangi bag ama lirakpani pamrengo sidi yam phaseye yam pame nangde na pamba pot ka yam na khanba haina adobudi nangna kare pamamni kare pamamoi aise loina uri ni kaino adu nahan u kibado adu dagidi handakti nayang ko yam kangsilamida nahan u kiba haidi as kawrabro he noi hero ka nanga pulap ekhoi ka thingnaba namito as kadai adugi matam ga hausi ka yengnaradi kangsinba taba yam hek palakpadagi khatnabaga sainabaga sara su yam toina helabanina kangba taba khatnarasu sara di henuhe phate hojikti ai labanina nangi sak saba khotpaga do aina loina mak panradabani ado nayang kangasu adom phasaida he masaksika khaibe am haiko nang aya khaib nati asingba habni kenu hojikti toine su unarani business su punna to minnaradabnina sara su heleleroi how ba ma pizarani khangde da James nanga thangniru base aidi pura ano mapok ama pokpogum towe ipuroi bagi minungsi phangdraba ise ngasidi nangi nungsiba phangbada apenba ama phangbagum phawe ai sunida sapmane nanga thangniru base wakhal yam nungai hojikti saka su unare hena su close unarani khanbada yam khatkanu ko nangonda khatchaba ataida khatloba nate numidang da leisembi ngasidi isengang na monda nungaina kagalusilaga phiga thuplaga leiringai David su sangami ngasai kadai da salugina thabak ama salui kedoroge kadi thabak salui no haise aigi business ama haurage habedo adugi mi unarubane kedoroge kanagi kari business kana unarino aina haizari dudi mathang thadadi aisu karbar masa haurage na adugi mi unarubane nangna aise mayamangda yolimine aina kanada yoliba nanga nungtigi wari sanariba mi duda aiga nungtigi wari sanariba mi haise kaino kosi amoko to seruk direct hekta haine sigedoroge direct yamna haina ba pambai wara phai adudi nang sigi audio sito David audio do thaduklaga leisembi da tahali leisembi ngahaktang ingak ngai kanada hai ki buwano nasana dum nungsingjo khonjel sidi nangini hebse ai dum khangi kanada no nang sumani tam khrise ibani ge buwari sibu mingonde yamna khangning braba ha nasabu yon thokchabaga chamana reba nang leisembi ngahaktang tuminna lei sausu sauning isu ikaiba poromi khara sauna leisembi James ta call prap tawrami James su pakhat lakpaga halu haiba nangdringai kaino nang tawrise ha kaino ba kaidawrage aina nangonda ngangkhiba wa khara audio one thaduroi sikegino ba is adugi waire ko aidi kari ga malure adudi nang ngangbudo asumba su yawbagi mayam su tahaning dara tawni kaido leisembi ngahak tumin amuk lerami akhoi maselna nangni khangbugi wani kanana nangni khangdoino voice khakangdubo David su leisembi na wari sanari bedo kaisudi haide khana amuk yengla ame aduga magi phone di dum met lagalei adugi da makta nangna yam khanjli do kari no ba yarese hayeng ibani unase aduga phajana wari sanarase hairaga phone thamnarami David su phone thamkhraga su yengai aina chingnerakpodo sumedana nahan kai phone da kuina wari sanayedi aise nangna nupa singda yolebane ba ha aina ngangi singdo chumusundro nupa ni hairaga nongmota imungi kari yengsin bikhage ba ayung wanta thokraga ahing pung 12 baroda yu phutla ngawrga hanjlani hojikta gyan taba saraga mana aingona achum sadana hai yu ngawjira basu nangonda ngasi phobda aina set phok tharamoi ai nupi phudri ngasi phobda nang narai bakto yam pharabani
ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯐꯪꯉꯤꯁꯤ ꯅꯪ ꯑꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯀꯥꯏꯅ ꯍꯣ ꯅꯣꯡꯃ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯐꯨꯅꯔꯒ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯍꯜꯂꯒ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯍꯜꯂꯒ ꯊꯝꯕꯕꯨꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯒꯤ ꯐꯨꯕ ꯇꯥꯔꯦꯗꯅ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯌꯥ ꯑꯌꯥ ꯑꯩꯉꯣꯟꯗꯒꯁꯨ ꯀꯥꯎꯏꯅꯤ ꯃꯁꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯍꯥꯏꯕꯗꯣ ꯑꯣꯟꯈꯤ ꯌꯥꯝ ꯆꯠꯅꯤꯡꯗꯥꯏ ꯍꯥ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯗꯥꯏ ꯑꯩꯒꯤ ꯁꯤꯗ ꯂꯩꯕꯗ ꯌꯥꯝ ꯋꯥꯔꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯥꯏ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣꯏ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯅꯪꯅ ꯇꯥꯜꯂꯒ ꯑꯩꯅ ꯆꯠꯄꯤꯒꯗꯕꯁꯨ ꯂꯩꯇꯦ ꯆꯠꯅꯤꯡꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯇꯧꯒꯗ꯭ꯔꯣ ꯐꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯕ ꯇꯥꯔꯦꯗꯅ ꯁꯥꯎꯖꯟꯅꯔꯒ ꯑꯩꯉꯣꯟꯗꯒ ꯑꯔꯥꯟꯕ ꯇꯥꯍꯜꯂꯝꯃꯒ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯅꯪꯁꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ngasi di putuk na rabasu loin mak putuk na ni aroi bi amadi ngana dana khak to oi aroi bi di kaino ha kari no aroi bi di tanja do da David ki call ama sula ami leisem bi sunga hak tumina lei David su kanana call to re ibedo yeng laga leisem bi do hafet inthuram laga papan da thoki leisem bi mathanta murum solami ase nupi ni kori bane ba magi se aduga engon da tang aran mata handana khakni drang sidi nang nong ma tompok hoida bomsa lami tompok ibo nangsu kaning di phatra su bajani ne ha kaning phok size ne bugona hodong lamboi ba kaidawra ne nongonda foi ne ai budi hodong lamboi bani ne nang di kaning phok size ne ba ha nahal wai aina nupi koiring inde di date ka amta satpuga ya hande nangna thabak ita sinjila ga koi pu bidana hojik di nupi su tongna khre hojik na no buthiru se haraga sangi ga sangdega nangina ama reserve tausin khraga aigi di nangna thokpa tawjaro sineba nangna haisina tra as ya da tawbani mi bhai nangbo yaroi nangi sangbana bi haibra green haibra adu sangi ngaida yaroi ba nang kari program khuto nu khangde mi nungti ge unari dubo senin he bhai bomsa asengba nungsi ba hairido nangna khangdaba lei machine hena mari setna raktoine long distance relationship lerakpa nang nasidadi khang khiroida yare ko yare khangja ningdre bungo oi kande mesilo koto ka basauji kadari satuno sto sidang sidi ai program leba o nang program leba ai wa yam haningang toreda daidi ho nogi program do ngasidi ai shu yawge heba noi sai do photo ka paga yam pam sadai noi ani huren photo ka mino ba ai copy ge ba chatlu wada masak siga mi nupi unabada nang kaidaw lege haino hai lakpino ekoi saido mi to pura puya da baneba ikai thigen baneba thini ya ikai thira kane bauji hai kanade adudi camera do engude piram nang kaidaw haino ho thabak tawge nang ne su season na bidra banina ai season narge ngasidi he sak hasini masak asiga ai hayeng season na doini ko foreni mi da muthilo tu asidli ho bane lawro pas kanagi call no mo ekoi sai call ni ne hello ibani unabado pung adwai da unarase pung amada kaidawre hanuna ai album gi mi unadoine farak tarani o nangi album gi mi duna hena lurabo ko ingondage phai as adui nate ba mi mathau yamna chinjaba nupane aduna pa hek sangba mi nate yang tangna phangba chance ne ba o aina thodai taba tare ne as magi marai sidi ba adugi nate ba mi IAS officer ne ba mi ki respect haiba masulai ibani di adum unadaw ler sidi aisu unaroi shi haibadi nate dana adudi ibani kada de unadoi ba ibani na hege unaba mafamdo aduda unase aisu pung ohum da lage ibani gi hege unafam nataba ngasi di nambol bora safam lomda oina salurase hoi ba karim kai de ba bomsa di nambol bora safam tahobadagi mind de septox laga thamkre makhoi ani su wari sanaringai bomsa su camera lawraga horen ai tilage ko tompok su wari sanahobagi mangak tang nom lai bomsa su harau thokre nungai ne ba nang ngasi phare adudi ai su thamage ko horen amuk thangerase
Asumna makhoi ni sa phone adu thamnarami. Somda David Mingsel mamangda kirga masamana semlaga leirami leishembina sanglakpada perfume manam nambaduda manam sidia ho perfume ga sairaga kadai de satpidino mo thabak chatoini he nangna khangpote phai hotnabiyu thabak chalamdai khulamdai sidane kosi koranga mukola khano daw ga yaro ho kosi kotpagi wa natiye horengi singlete paisa khara piramu dukan dagi sot pra natragana itay mo hoy dagi wai bra ama toromo asidi hayeng paisa phanglaga singasi o perfume dai na ba paisa di leraga cheng wan na ba paisa di leitribani ne sagat ngang he oi ba salam kholam dai sida adu ngarang na seng loi dore na ko hairak pokai doge ba thabak salam dai sida haidradi yada bra ba tanja adu da David ki phone su ring lami lesembi khana mudang yinglami Hello, nang kata de lerige thulabo o ai su lore lani ngaltang ngaramo nang nan thokpa toromo ko ngasi de ai sale he nang thokpa kar toromo ngasi de asum na hairga hathu thokre khangni dana nang dang nupi koi bro sa kam ta thongoi ai su koi runi hairga mathanta murum solaga James ta call toruni Hello darling Ai thawai am nungai ti asidi adu kai doroge heba ibani unase hojik ai yam lonely oireba ai gi nupa du su taptai kierga matu koi basat khreba iyam kai imung manung gi thabak se aina lone tawja horani na makok ta ma khalla ma leba as adu gi bu ibani su koi tharaga lore ke bislamo ai pung kham lerga lake hoi lao ko Somdana Risikanta ga sangbana biga garden gumba amada unarami dari sikanta se yam samlamdau male mishu yam phaba male as kadai de noda nangna nungsi bidana pangkhan khanjin baini adui nate da id dari sikanta hoi sumane ga magul leiba quality leiba nu pase yam pamje adu akhoi lam sidadi atang bani adu ngai khone noi IAS officer gumba se scout hybra escort hybra guard ka pidai ne amta doctor kaino ne aigi personal eba thabaki damakta di makoi se pudeda kari kana ka doino ibani unabada moi puraga ha aine so government na people power se hena season ning deda ai isagi ba thabakti ithanta chasani na thaina ge activas dani yengo laise makoi gi government gi gari do season ning de na dari sikanta se yam chamme heba ai su pam deda adu mani ga tawbudo ibani se wakal faudi sanare ibani gi wari sunu ngari adu album gi do karam kanda gi lamba hose aino aidi iyade yaye tanja tu da asonda bomsa sumi khra photo kapami family gumba couple gumba garden da lakpa singdu mangonda photo kapiyu haina kapirami photo samthok na ba mafam su lei maduda samthok laga paisa lawdoini mahaki thabak tu asumna sum kap laga leiringai sangbana biga risikanta ga phaminaraga leibudu urami asidi sangbana binatro kanano maga phaminaisina tompokti natre shinu pase mo thamoy yam sengi haido nungai ni ngasi nang hairaga bomsa sangbana biga risikanta ka phaminari budu photo lorumi nungai ne ba ngasidi noi hairaga mahaki photo kap ka daba adum kaplami somdana pung ahum tarak pagi tompoksu sangbana bi ngairaga lerami hauchik Phoba lakti ba yenguba masigi nupise tompok sangbana bi de call toromi sangbana bi somda risikanta ga unaringai call action bagi ahan bada kakthalami aya phone ga ini mase somdana kanagi call imana banida larik amawa gi herakpa adugi call torpanida tompok amoka sa call tokslai parudana adude sangbana bi risikanta da haifet yenglami aduga receive toromi hello phau haidri hek pakhalakpaga kaidoroge phone ga mukai duna ha pung ohum tare lakirotro as ngaltang ngai ramu kaidoroge
ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯦ ꯌꯧꯔꯛꯑꯅꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯉꯥꯏꯔꯕꯅꯤꯀꯣ ꯑꯩ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨ ꯕꯣꯝꯆꯥꯗꯤ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯗꯥꯏꯔꯤꯁꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯋꯥꯔꯤꯁꯨ ꯐꯅꯌꯥꯝ ꯁꯥꯟꯅꯔꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒ ꯊꯦꯡꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯦ